ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯑꯩꯒꯤ ꯃꯪꯂꯥꯟꯗ ꯂꯥꯛꯇꯨꯅ ꯅꯨꯡꯁꯤ ꯀꯥꯏꯍꯧꯔꯤꯕꯤ ꯑꯩꯒꯤ ꯃꯪꯂꯥꯟꯒꯤ ꯅꯨꯡꯁꯤꯕꯤ ꯅꯪꯕꯨ ꯀꯅꯥꯅꯣ ꯀꯔꯤꯒꯤ ꯑꯗꯨꯛ ꯃꯒꯨꯟ ꯂꯩꯍꯟꯕꯅꯣ ꯃꯄꯨꯡ ꯐꯥꯗꯕ ꯁꯛꯇꯝꯗꯁꯨ ꯑꯗꯨꯛ ꯃꯒꯨꯟ ꯂꯩꯕꯤ ꯑꯗꯨꯛ ꯅꯨꯡꯁꯤꯕꯤ ꯅꯪꯒꯤ ꯃꯥꯏꯊꯣꯡꯗꯣ ꯃꯄꯨꯡ ꯐꯥꯅ ꯎꯅꯤꯡꯕꯅ ꯏꯈꯧ ꯂꯥꯡꯂꯤ ꯁꯛꯈꯪꯗꯕꯤ ꯅꯪꯕꯨ ꯊꯃꯣꯏꯁꯤꯅ ꯏꯁꯥ ꯇꯥꯛꯇ ꯅꯪꯒꯤ ꯃꯐꯝ ꯀꯟꯁꯤꯟꯗꯨꯅ ꯊꯝꯈ꯭ꯔꯦ ꯂꯩꯔꯤꯗꯔꯥ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯃꯪꯂꯥꯟꯗ ꯂꯥꯛꯂꯤꯕꯤ ꯅꯪꯁꯦ ꯇꯥꯏꯕꯪꯗꯁꯨ ꯍꯜꯂꯣ ꯃꯣꯔꯅꯤꯡ ꯅꯨꯄꯤ ꯐꯪꯗꯕꯤ ꯏꯇꯥꯎ ꯍꯥꯏꯒꯗꯕ ꯋꯥꯗꯣ ꯑꯗꯨꯝ ꯍꯥꯏꯔꯛꯑꯣ ꯑꯩꯅꯦ ꯊꯕꯛ ꯊꯦꯡ ꯑꯣ ꯉꯁꯤꯅ ꯑꯃꯨꯛ ꯀꯥꯏꯗ ꯑꯃꯨꯛ ꯇꯥꯔꯕ ꯆꯤꯔꯨꯗ ꯅꯨꯃꯤꯠ ꯀꯌꯥꯅꯤꯒꯤ ꯄ꯭ꯔꯣꯖꯦꯛꯅꯣ ꯅꯨꯃꯤꯠꯁꯦ ꯌꯥꯝ ꯀꯨꯏꯅ ꯂꯩꯔꯣꯏꯗ 7 daysꯃꯨꯛ ꯑꯣꯏꯕ ꯌꯥꯏ ꯑꯗꯨꯒꯤ ꯃꯇꯨꯡꯗꯗꯤ ꯑꯩꯁꯦ ꯑꯊꯨꯕꯗ ꯄ꯭ꯔꯣꯖꯦꯛ ꯑꯃꯒꯤ ꯃꯄꯥꯟꯂꯣꯝꯗ ꯆꯠꯇꯕ ꯌꯥꯗ꯭ꯔꯦ ꯐ꯭ꯂꯥꯏꯠ ꯇꯤꯀꯦꯠ ꯀꯛꯈ꯭ꯔꯦ ꯁꯤꯒꯤ ꯃꯅꯨꯡꯁꯤꯗꯤ ꯆꯤꯔꯨꯗ ꯇꯥꯔꯦ ꯑꯣ ꯆꯠꯂꯣ ꯑꯗꯨꯒꯅꯦ ꯅꯨꯄꯤ ꯐꯪꯗ꯭ꯔꯤꯗꯣ ꯆꯤꯔꯨꯈꯨꯜꯗꯒꯤꯅꯦ ꯂꯩꯁꯥꯕꯤ ꯑꯃ ꯄꯨꯔ ꯂꯥꯛꯑꯣꯀꯣ ꯑꯁ ꯌꯥꯔꯦ ꯅꯪꯅ ꯍꯦꯛ ꯇꯧꯕꯒꯅꯦ ꯅꯨꯄꯤꯗ ꯋꯥꯊꯤ ꯋꯥꯔꯦꯝ ꯑꯩ ꯊꯦꯡꯈ꯭ꯔꯦ ꯁꯦ ꯊꯝꯃꯣꯁꯦ ꯁꯤꯗꯒꯤ ꯑꯁꯤꯗ ꯆꯪꯕ ꯂꯣꯌꯥ ꯑꯃ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯕ꯭ꯔꯥ ꯅꯆꯥꯅ ꯑꯃꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯇꯦ ꯍꯥꯏꯅ ꯕꯨꯕꯣꯛ ꯄꯨꯄꯨꯒꯤ ꯈꯣꯡꯒꯨꯜꯁꯨ ꯈꯣꯡꯗ ꯌꯣꯠꯂꯤꯡ ꯊꯥꯡꯗꯨꯅ ꯊꯝꯕꯤꯈꯤꯕꯅ ꯅꯆꯥꯅ ꯂꯤꯕ ꯉꯝꯗ꯭ꯔꯦ ꯑꯃ ꯀꯔꯤꯒꯨꯝꯕ ꯇꯥꯏꯕꯪ ꯄꯥꯎꯁꯦꯝ ꯄꯤꯕ ꯃꯄꯨ ꯃꯥꯅ ꯊꯧꯖꯥꯜ ꯄꯤꯔꯝꯂꯕꯗꯤ ꯑꯩꯁꯨ ꯇꯝꯗ ꯑꯃꯒꯨꯝ ꯂꯩꯁꯥ ꯇꯝꯕ ꯐꯪꯖꯒꯦ ꯑꯗꯨꯒ ꯑꯃꯅ ꯅꯨꯡꯁꯤꯅ ꯀꯧꯕꯤꯕ ꯃꯩꯇꯩ ꯃꯤꯡ ꯂꯩꯁꯤꯍꯦꯟꯕꯤꯁꯦ ꯃꯄꯨꯡ ꯐꯥꯅ ꯑꯌꯦꯠꯄ ꯌꯥꯎꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡꯅ ꯑꯩꯒꯤ ꯃꯤꯡꯁꯦ ꯀꯧꯍꯟꯕ ꯉꯝꯖꯒꯦꯀꯣ ꯑꯃ ꯍꯣꯏ ꯀꯩꯅꯣ ꯎꯔꯤꯁꯤꯕꯣ ꯂꯩꯁꯤꯍꯦꯟꯕꯤ ꯀꯄꯥꯅ ꯅꯀꯣꯏꯖꯣꯏ ꯈꯥꯏ ꯁꯤꯔꯥꯡꯂꯣꯏ ꯑꯧ ꯁꯤꯔꯥꯡꯔꯣꯏ ꯂꯥꯛꯑꯣꯅꯦ ꯊꯦꯡꯈ꯭ꯔꯦꯅꯦ ꯏꯆꯟ ꯀꯩꯅꯣꯝꯇ ꯍꯪꯒꯦ ꯀꯔꯤ ꯍꯥꯏꯒꯦꯔꯥ ꯏꯆꯟ ꯑꯅꯤꯒꯤ ꯃꯤꯡꯕꯨ ꯈꯪꯖꯕ ꯌꯥꯒꯗ꯭ꯔꯥ ꯑꯩꯒꯤ ꯃꯤꯡꯗꯤ ꯂꯨꯂꯤꯡꯂꯥ ꯀꯧꯋꯦ ꯑꯗꯨꯒ ꯃꯥꯒꯤꯅ
ꯑꯦ ꯀꯩꯅꯣꯅꯦ ꯃꯃꯤꯡ ꯍꯪꯕꯕꯨ ꯍꯥꯠꯀꯤ ꯇꯨꯞꯄꯤ ꯇꯧꯕꯁꯤ ꯃꯉꯥꯏꯈ꯭ꯔꯦꯅꯦ ꯍꯦꯛꯇ ꯆꯤꯡꯉ ꯆꯠꯈꯤꯕ ꯑꯗꯨ ꯑꯣꯏꯔꯁꯨ ꯁ꯭ꯋꯥꯏꯗꯗꯤ ꯈꯔ ꯇꯣꯏꯅ ꯂꯥꯛꯄ ꯇꯥꯔꯤ ꯀꯔꯤꯃꯨꯛ ꯇꯧꯔꯖꯥꯠꯅꯣꯅꯦ ꯂꯣꯌꯥ ꯀꯩ ꯍꯥꯏꯒꯦꯅꯦ ꯅꯨꯄꯤ ꯐꯪꯗꯕꯣ ꯑꯁ ꯅꯪꯒꯤ ꯋꯥꯊꯤꯗꯣ ꯉꯥꯡ ꯂꯩꯔꯅꯨ ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯑꯃ ꯇꯝꯒꯦ ꯇꯧꯕꯅꯦ ꯀꯩ ꯄꯥꯎꯅꯣ ꯍꯥꯏꯁꯤꯕꯣ ꯑꯩꯅ ꯑꯩꯒꯤ ꯃꯪꯂꯥꯟꯗ ꯎꯏ ꯎꯏ ꯍꯥꯏꯕ ꯅꯨꯄꯤꯗꯣ ꯉꯁꯤꯗꯤ ꯊꯦꯡꯅꯔꯦ ꯍꯥ ꯑꯁꯦꯡꯕꯩꯔꯣ ꯍꯥ ꯑꯩꯗꯤ ꯅꯍꯥꯟꯒꯩ ꯆꯨꯔꯥꯜꯂꯅ ꯈꯜꯂꯨꯔꯤꯅꯤꯅꯦ ꯑꯗꯨꯒ ꯑꯁꯦꯡꯕꯩ ꯊꯦꯡꯅꯔꯕꯣ ꯊꯦꯡꯅꯔꯦ ꯑꯩ ꯉꯁꯤꯗꯤꯅꯦ ꯌꯥꯝ ꯉꯛꯑꯦ ꯃꯃꯤꯡꯒꯗꯤ ꯍꯪꯉꯛꯄ꯭ꯔꯣ ꯑꯁ ꯍꯪꯕꯨꯗꯤ ꯍꯪꯉꯦꯕꯣ ꯑꯗꯣ ꯈꯨꯝꯃꯛꯇꯤꯅꯤ ꯀꯔꯤꯅꯣ ꯍꯥꯏꯁꯤꯕꯣ ꯑꯣ ꯍꯣꯞ ꯇꯨ ꯕꯤ ꯗꯥꯏ ꯁꯩꯍꯧꯗ ꯃꯩꯁꯥ ꯍꯥꯏꯕꯗꯣ ꯇꯥꯗꯣꯏꯔꯥ ꯑꯁ ꯅꯪꯅ ꯃꯔꯣꯟ ꯑꯃ ꯃꯨꯠꯀꯁꯦ ꯂꯣꯏ ꯊꯨꯒꯥꯏ ꯋꯥꯅꯦ ꯌꯥꯔꯦ ꯊꯝꯃꯣ ꯑꯝꯇ ꯀꯩꯅꯣ ꯇꯧꯏꯁꯤꯕꯣ ꯃꯥ ꯁꯨꯃꯥꯏꯅ ꯀꯞꯄꯁꯤꯅꯤꯁꯦ ꯑꯩꯅ ꯈꯣꯏꯗꯧꯁꯦ ꯕꯤꯡ ꯂꯥꯎ ꯀꯥꯔꯤꯁꯦ ꯍꯌꯦꯡꯗꯒꯤꯗꯤ ꯍꯧꯗꯣꯡ ꯑꯃꯨꯛ ꯁꯥꯕ ꯇꯥꯕꯅꯤꯅꯦ ꯂꯨꯂꯤꯡꯂꯥ ꯑꯝꯇ ꯉꯥꯏꯈꯣ ꯀ꯭ꯔꯤꯔꯥ ꯑꯩ ꯀꯩꯅꯣꯝꯇ ꯍꯪꯒꯦ ꯍꯪꯉꯣ ꯅꯣꯏ ꯅꯃꯥꯟꯅꯕꯤꯁꯦ ꯃꯥꯏ ꯃꯃꯤꯡ ꯀꯩ ꯀꯧꯒꯦ ꯃꯃꯤꯡꯕꯨꯗꯤ ꯂꯩꯁꯤꯍꯟꯕꯤ ꯀꯧꯕꯅꯦ ꯑꯣ ꯂꯩꯁꯤꯍꯟꯕꯤ ꯀ꯭ꯔꯤꯒꯤꯔꯥ ꯅꯪꯅ ꯀꯨꯝꯅ ꯀꯨꯝꯅ ꯍꯪꯕꯁꯦ ꯀꯩꯁꯨ ꯅꯠꯇꯦꯗ ꯁꯨꯝ ꯍꯣ ꯈꯪꯖꯔꯦ ꯂꯩꯁꯤꯍꯟꯕꯤ ꯆꯠꯁꯤ ꯂꯥꯛꯑꯣ 와가 ꯉꯥꯡꯐꯝ ꯈꯪꯗꯦ ꯋꯥꯅꯤ ꯑꯩꯉꯣꯟꯗ ꯍꯟꯗꯛ ꯐꯥꯎꯔꯤꯕ ꯏꯍꯨꯜꯁꯤꯕꯨ ꯃꯁꯤꯕꯨ ꯀꯔꯤꯅꯣ ꯋꯥꯈꯟꯒ ꯇꯥꯗ꯭ꯔꯦꯗ ꯂꯩꯁꯤꯍꯟꯕꯤ ꯅꯪꯁꯨ ꯗꯥꯃꯔꯁꯟꯒꯤ ꯃꯑꯣꯡ ꯃꯇꯧꯁꯦ ꯑꯩꯁꯨ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯅꯪꯁꯨ ꯋꯥꯈꯜ ꯑꯃ ꯈꯟꯕꯗꯤ ꯌꯥꯏꯀꯣ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦ ꯋꯥꯅꯤ ꯆꯪꯒ꯭ꯔꯤꯅꯦ ꯀꯩꯅꯣ ꯇꯧꯔꯤꯁꯤꯅ ꯉꯥꯛꯇꯪ ꯄꯦꯟꯅ ꯌꯦꯡꯖꯕ ꯐꯥꯎꯅꯦ ꯍꯦꯛ ꯌꯦꯡꯕ ꯐꯪꯗꯦꯕꯁꯦ ꯃꯁꯤ ꯅꯨꯄꯤꯁꯦ ꯐꯔꯣꯏꯗꯣꯔꯤꯌꯦ ꯂꯩꯁꯦꯝꯕꯤ ꯉꯥꯏꯈꯣ ꯑꯝꯇ ꯉꯥꯏꯈꯣ ꯍꯥꯏꯕꯅꯦ ꯂꯩꯁꯦꯝꯕꯤ
ꯂꯩꯁꯦꯟꯕꯤ ꯉꯥꯏꯈꯣ ꯍꯥꯏꯕꯅꯦ ꯂꯩꯁꯦꯟꯕꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯀꯟꯗꯤꯁꯟꯁꯤꯅꯗꯤ ꯇꯁꯦꯡꯅꯃꯛꯇꯤ ꯂꯩꯁꯤ ꯍꯦꯟꯕꯤꯅ ꯅꯪꯕꯨ ꯄꯥꯝꯗ꯭ꯔꯦ ꯍꯩꯅꯗ꯭ꯔꯦ ꯍꯥꯏꯕꯁꯦ ꯃꯌꯦꯛ ꯁꯦꯡꯉꯦ ꯂꯣꯌꯥ ꯑꯩꯁꯤꯕꯨ ꯌꯥꯝ ꯐꯠꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕ꯭ꯔꯅꯦ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯅ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃꯠꯇꯗ ꯐ꯭ꯂꯠ ꯇꯧꯈꯤꯕ ꯂꯩꯇꯦ ꯃꯥ ꯊꯃꯣꯏ ꯌꯥꯝ ꯀꯜꯂꯤ ꯑꯩꯒꯤ ꯀꯔꯝꯕ ꯑꯁꯣꯏꯕꯅ ꯃꯥꯅ ꯁꯨꯝꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕꯁꯦ ꯑꯩ ꯇꯁꯦꯡꯅ ꯈꯪꯗ꯭ꯔꯦ ꯂꯣꯌꯥ ꯅꯪꯅ ꯑꯥꯎꯠꯁꯥꯏꯗꯇ ꯄ꯭ꯔꯣꯖꯦꯛ ꯑꯃ ꯆꯠꯀꯅꯤ ꯍꯥꯏꯕꯗꯨꯗꯤ ꯍꯌꯦꯡ ꯅꯠꯇ꯭ꯔꯣ ꯃꯥꯅꯦ ꯃꯁꯤꯗꯅꯦ ꯑꯩꯅ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯄꯨꯕ ꯉꯝꯂꯛꯇ꯭ꯔꯤꯕ ꯑꯇꯦꯟꯕ ꯃꯇꯝꯁꯤꯗ ꯑꯩꯉꯣꯟꯗ ꯄꯤꯔꯤꯕ ꯑꯋꯥꯕꯁꯦ ꯑꯩ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯩ ꯈꯪꯕ ꯉꯝꯗ꯭ꯔꯦ ꯂꯣꯌꯥ ꯃꯥꯔꯁꯟ ꯀꯥꯟꯅꯗꯕꯗꯅꯦ ꯍꯦꯟꯖꯤꯟꯅꯁꯨ ꯈꯟꯖꯟꯒꯅꯨ ꯀꯔꯤꯁꯨ ꯅꯠꯇꯕ ꯅꯨꯄꯤ ꯑꯃꯒꯤꯗꯃꯛꯇꯕꯨ ꯂꯣꯌꯥ ꯅꯪ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯣ ꯃꯥ ꯑꯩꯒꯤ ꯐꯝꯗ ꯀꯩꯁꯨ ꯂꯩꯇꯕ ꯅꯨꯄꯤ ꯅꯠꯇꯦ ꯑꯩ ꯍꯧꯖꯤꯛꯃꯛ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯀꯅꯤ ꯃꯥꯏ ꯁꯨꯃꯥꯏꯅ ꯉꯥꯡꯅ ꯁꯥꯟꯅꯕ ꯌꯥꯗꯕꯁꯤꯗꯅꯤꯁꯦ ꯃꯁꯤꯒꯤ ꯃꯤꯁꯤꯗꯤꯀꯣ ꯉꯥꯏꯈꯣ ꯑꯩꯅ ꯅꯪꯉꯣꯟꯗ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯑꯀꯥꯏꯕ ꯊꯕꯛ ꯇꯧꯈ꯭ꯔꯒꯦ ꯑꯩꯅ ꯍꯪꯕ ꯋꯥꯍꯪ ꯑꯃꯠꯇꯒꯤ ꯄꯥꯎꯈꯨꯝ ꯅꯪꯅ ꯄꯤꯗ꯭ꯔꯤꯕ ꯑꯗꯨ ꯊꯃꯣꯏ ꯀꯟꯕ ꯅꯪ ꯃꯤꯈꯛ ꯍꯪꯕꯒꯤꯔꯣ ꯅꯪꯅ ꯑꯩꯕꯨ ꯑꯗꯨꯛ ꯌꯥꯝ ꯂꯥꯟꯅ ꯂꯧꯔꯤꯕ ꯍꯩꯅꯗ꯭ꯔꯤꯕ 이붕 ꯑꯗꯨꯝꯅ ꯂꯥꯟꯅ ꯂꯧꯒꯅꯨꯅꯦ ꯂꯩꯁꯤꯍꯟꯕꯤꯒꯤ ꯋꯥꯔꯤꯁꯦ ꯍꯥꯟꯅ ꯈꯪꯈꯣꯅꯦ ꯃꯥꯅ 이붕ꯕꯨꯁꯨ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯣꯏꯕꯅꯦ ꯀꯝꯗꯧꯅ ꯑꯩꯒꯤ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯅꯣꯡꯃꯇꯁꯨ ꯄꯤꯗꯕꯤ ꯅꯨꯡꯁꯤ ꯃꯤꯠꯌꯦꯡꯅ ꯅꯣꯡꯃꯇꯁꯨ ꯌꯦꯡꯂꯛꯈꯤꯗꯕꯤ ꯃꯥꯅ ꯅꯪꯅ ꯍꯥꯏꯔꯤꯗꯣ ꯑꯩ ꯊꯥꯖꯕ ꯉꯝꯗꯦ ꯅꯪꯅ ꯑꯩꯒꯤ ꯑꯋꯥꯕꯁꯤ ꯎꯕꯒꯤ ꯅꯪꯒꯤ ꯃꯤꯅꯝꯕ ꯋꯥꯍꯩꯅ ꯑꯩꯒꯤ ꯊꯃꯣꯏꯁꯤꯕꯨ ꯊꯦꯝꯖꯤꯟꯕꯤꯕ ꯅꯠꯇ꯭ꯔꯥ ꯃꯥꯅ 이붕ꯗ ꯅꯨꯡꯁꯤ ꯃꯤꯠꯌꯦꯡ ꯌꯦꯡꯗꯦ ꯍꯥꯏꯕꯗꯤ ꯀ꯭ꯔꯤꯔꯥ ꯂꯩꯁꯤꯍꯟꯕꯤꯅ 이붕ꯗ ꯂꯣꯠꯅ ꯃꯣꯃꯣ ꯅꯣꯛꯅ ꯌꯦꯡꯖꯕ ꯃꯤꯠꯌꯦꯡꯕꯨ 이붕ꯅ ꯀ꯭ꯔꯤꯒꯤ ꯈꯪꯗꯕ꯭ꯔꯥ ꯑꯗꯨ ꯈꯪꯗ꯭ꯔꯤꯕꯗꯣ 마부 ꯊꯃꯣꯏ ꯌꯧꯅ ꯅꯨꯡꯁꯤꯗꯕꯒꯤꯅꯤ 마나 이붕부 우버 ꯈꯨꯗꯤꯡ ꯇꯨꯃꯤꯟ ꯑꯗꯨꯝ ꯅꯣꯛꯄꯤꯕꯅꯦ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯅꯣꯡꯃꯇ ꯑꯩꯅ ꯍꯪꯕ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯗ꯭ꯔꯤꯕ ꯅꯠꯇ꯭ꯔꯒ ꯇꯁꯦꯡꯅ ꯃꯥꯁꯤ ꯂꯣꯟꯊꯣꯛꯇꯕꯤ ꯍꯥꯏꯕꯗꯨꯔꯥ ꯀꯔꯤꯒꯨꯝꯕ ꯂꯣꯟꯊꯣꯛꯇꯕꯤ ꯍꯥꯏꯕꯗꯨꯅ ꯇꯁꯦꯡꯅ ꯑꯣꯏꯔꯒꯁꯨ ꯃꯤꯠꯌꯦꯡꯅ ꯈꯖꯤꯛ ꯃꯔꯣꯜ ꯂꯣꯟꯕꯤꯔꯛꯄꯗꯤ ꯌꯥꯏꯗꯅ ꯉꯝꯂꯦ ꯃꯇꯥꯒꯨꯝ 마디 ꯑꯩꯒꯤ ꯊꯃꯣꯏꯁꯤꯕꯨ ꯑꯣꯠꯄꯅꯤ 이붕 ꯂꯩꯁꯤꯍꯟꯕꯤꯅ ꯀꯅꯥꯒꯨꯝꯕ 미ꯑꯣꯏ ꯑꯃꯠꯇꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯂꯣꯏꯅꯕ ꯄꯥꯝꯗꯦ ꯑꯗꯨꯕꯨ ꯃꯇꯝ ꯀꯨꯏꯅ ꯃꯀꯥ ꯂꯥꯡꯕ ꯃꯤꯅꯣꯛ ꯇꯝꯈꯤꯗ꯭ꯔꯕꯤ 마나 이붕부 우키ꯕ 미kupꯇ ꯅꯣꯛꯈꯤꯕ ꯃꯤꯅꯣꯛꯇꯣ ꯑꯆꯝꯕꯅꯤ ꯀꯔꯝ ꯍꯥꯏꯁꯤꯔꯥ ꯑꯗꯨꯕꯨ ꯃꯥꯒꯤ ꯍꯧꯈꯤꯕ ꯄꯨꯟꯁꯤ ꯇꯥꯡꯀꯛ ꯈꯔꯗ ꯊꯣꯛꯈꯤꯕ ꯑꯀꯤꯕ ꯊꯧꯗꯣꯛꯁꯤꯡꯗꯨꯅ ꯁꯤꯒꯤ ꯐꯤꯕꯝꯁꯦ ꯑꯣꯏꯔꯛꯈꯤꯕꯅꯤ ꯀꯔꯝꯕ ꯑꯀꯤꯕ ꯇꯥꯡꯀꯛ ꯀꯔꯝꯕ ꯑꯀꯤꯕ ꯊꯧꯗꯣꯛ
ꯐꯖꯕ꯭ꯔꯥ? ꯐꯖꯔꯦ, ꯌꯥꯝ ꯐꯖꯔꯦ. ꯇꯝꯒꯤ ꯄꯨꯄꯨ ꯕꯨꯕꯣ ꯍꯣꯏꯅ ꯑꯩꯕꯨ ꯎꯕꯗ ꯐꯖꯩ ꯍꯥꯏꯒꯗ꯭ꯔꯥ? ꯍꯥꯏꯔꯛꯇꯣꯏꯅꯦ. ꯏꯆꯥꯗꯒꯤ ꯍꯦꯟꯅ ꯐꯖꯕ ꯂꯩꯇꯦ. ꯑꯃ, ꯍꯟꯗꯛꯇꯤ ꯇꯝꯒꯤ ꯄꯨꯄꯨ ꯕꯨꯕꯣ ꯍꯣꯏꯗ ꯈꯨꯜꯒꯤ ꯂꯥꯏ ꯍꯔꯥꯎꯕ ꯇꯧꯕꯗꯣ ꯑꯩꯁꯨ ꯖꯒꯣꯏ ꯁꯥꯒꯦꯀꯣ. ꯑꯗꯨꯒꯅꯦ, ꯖꯒꯣꯏ ꯁꯥꯕꯗ ꯃꯈꯣꯏꯒꯤ ꯑꯉꯥꯡꯅ ꯁꯦꯠꯄꯗꯣ ꯐꯅꯦꯛ ꯐꯨꯔꯤꯠꯇꯣ ꯂꯩꯕꯤꯌꯣ ꯍꯥꯏꯗꯣꯏꯅꯦ. ꯍꯩꯃꯥ, ꯑꯗꯨꯗꯤ ꯃꯃꯥꯅ ꯂꯩꯊꯣꯛꯑꯒ ꯂꯣꯏꯔꯦꯗꯅ. ꯑꯃꯥꯅ ꯂꯩꯕꯗꯤ ꯄꯥꯝꯗꯦ. ꯄꯨꯄꯨ ꯕꯨꯕꯣ ꯑꯣꯏꯅ ꯂꯩꯕꯗꯣ ꯄꯥꯝꯃꯦ. ꯑꯗꯣ ꯑꯃ, ꯑꯩꯈꯣꯏ ꯑꯄꯥꯅ ꯇꯝꯒꯤ ꯄꯨꯄꯨ ꯕꯨꯕꯣ ꯍꯣꯏꯗ ꯆꯠꯄꯁꯦ ꯌꯥꯝ ꯁꯥꯎꯔꯤꯁꯤ ꯀꯩꯒꯤꯅꯣꯕ? ꯑꯗꯨꯒ ꯌꯨꯁꯨ ꯌꯥꯝꯅ ꯊꯛꯑꯦ. ꯑꯃꯗꯁꯨ ꯍꯦꯛ ꯐꯨꯕꯤ. ꯏꯃꯥꯒꯤ ꯂꯩꯁꯤ ꯍꯦꯟꯕꯤ, ꯅꯪꯒꯤ ꯑꯄꯥꯒꯤ ꯊꯃꯣꯏꯁꯦ ꯌꯥꯝ ꯀꯟꯈ꯭ꯔꯦ. ꯈꯦꯠꯅꯕ ꯍꯥꯏꯕꯁꯤꯅ ꯃꯥꯒꯤ ꯂꯤꯆꯠ ꯑꯣꯏꯈ꯭ꯔꯦ. ꯃꯁꯤ ꯄꯨꯝꯅꯃꯛ ꯀꯅꯥꯅ ꯊꯣꯛꯍꯟꯕꯅꯣ? ꯑꯩꯁꯤꯕꯨ ꯑꯁꯨꯝꯅ ꯇꯧꯔꯝꯕ꯭ꯔꯅꯦ? ꯑꯩꯅ ꯏꯆꯥ ꯅꯨꯄꯥ ꯄꯥꯝꯂꯨꯕ, ꯑꯗꯨꯒ ꯀꯔꯤꯒꯤ ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯗ ꯄꯤꯗꯕ꯭ꯔꯅꯦ? ꯀꯔꯤꯅ ꯇꯧꯕꯤꯔꯤꯕꯁꯤꯕꯣ? ꯑꯝꯇ ꯍꯧꯒꯠꯄꯤꯌꯨꯁꯦ. ꯀꯩꯅꯣ ꯑꯩꯉꯣꯟꯗ ꯀꯔꯤꯒꯤ ꯅꯪ ꯑꯩꯉꯣꯟꯗ ꯀꯔꯤꯒꯤ ꯁꯣꯛꯄ꯭ꯔꯥ? ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ, ꯁꯤꯒꯤ ꯍꯧꯔꯛꯐꯝꯁꯦ ꯅꯪꯅ ꯑꯣꯏꯕꯤꯕꯅꯦ. ꯅꯃꯤꯠꯇ ꯃꯈꯥ ꯇꯥꯅ ꯅꯆꯥꯁꯤ ꯎꯔꯔꯣꯏꯗꯕ ꯅꯪꯅ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥ ꯄꯤꯕ ꯉꯝꯒꯗ꯭ꯔꯥ? ꯀꯔꯤꯅꯣ? ꯑꯩꯁꯨ ꯏꯆꯥ ꯅꯨꯄꯥ ꯄꯥꯝꯃꯦ. ꯃꯁꯤꯕꯨ ꯑꯩꯅ ꯑꯣꯏꯍꯟꯕ꯭ꯔꯣ? ꯌꯥꯔꯦ, ꯅꯪꯒꯤ ꯋꯥ ꯑꯩ ꯑꯃꯠꯇ ꯇꯥꯅꯤꯡꯗꯦꯅꯦ. ꯅꯃꯥ ꯅꯆꯥꯗꯤ ꯀꯗꯥꯏꯗ ꯆꯠꯀꯦꯔꯥ? ꯏꯁ, ꯌꯥꯝꯅꯒ ꯀꯦꯊꯗꯅꯒ ꯂꯩꯔꯝꯃꯤꯅꯦ. ꯅꯪ ꯑꯩꯅ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯕꯁꯦ ꯅꯪ ꯀꯔꯤꯒꯤ ꯅꯀꯣꯛꯇ ꯍꯥꯟꯇꯕ꯭ꯔꯥ? ꯉꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯅꯦ. ꯑꯣꯏꯅꯤꯡꯕ ꯑꯣꯏꯁꯅꯨꯅꯦ. ꯅꯪ ꯀꯔꯤꯒꯤ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯄ꯭ꯔꯥ? ꯀꯔꯤꯅꯣ ꯍꯥꯏꯕꯤꯔꯤꯕꯁꯤꯕꯣ? ꯑꯩꯅ ꯀꯅꯥꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯈ꯭ꯔꯒꯦ? ꯑꯩꯅ ꯏꯄꯥꯝꯗ ꯆꯠꯄꯗ ꯊꯤꯡꯒꯗꯕꯁꯦ ꯃꯔꯝ ꯆꯥꯗꯦ. ꯈꯥꯡꯕꯗ ꯋꯥꯁꯜꯂꯛꯑꯕ ꯍꯥꯏꯕꯁꯦ ꯋꯥꯁꯜꯂꯛꯑꯕꯅꯦ. ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯑꯩ ꯌꯨꯝꯁꯤꯗ ꯂꯩꯒꯗꯕ ꯅꯠꯇꯦ. ꯑꯩ ꯏꯃꯥ ꯏꯄꯥꯒꯤ ꯃꯅꯥꯛꯇ ꯑꯉꯥꯡꯁꯤ ꯄꯨꯔꯒ ꯑꯩ ꯂꯩꯈ꯭ꯔꯒꯦ. ꯀꯔꯤ?
Marsan, Loya, kay hainarage. ngasisu ma pakhum amata pirakte. Adubu magi thamoidadi pakhum lising pirakki. Pamnamak lakshin bhaitaba aina magi thamoibu aina masak khangudre. Habidi, ay gyan tadre. Thajaba haibado mangkhriba magi punchina aibusu akiba phauki. Loya, magi ima maitai ningolni. Magi imabu magi mapa makna hatki. Matamdudagi hauna magi mapa phaubana aduna thajabagi wangmada thokriba thokdogaduna mahakna kanabasu thajaba haibato lekhide. Loya, aisi wakhan yam khantaba ngamdaba minge. Ai isane yaji magi thamoibu aina masak khangudre. Loya, Hawjikti nang kari tawba tai. nungsiba magi mafamdagi aigi nungsiba lorkhigani. Haujimak ai magi malakta chatkani. Marsan, hawjik numit tarabani. Hayeng haira pung nipana report tawgadabani. Nangna chakadaba thabakse fajana chaluro. Halagaju fajana unaraga lore. Loya, magi thamoi yang waramgani. Ai magi thamoibu themjalukige. Nangna heng chakane haibajidi ma khangbra. Khangde. Fare, wari pumbane magi mamanabi Lulingladane phone tawro. Lulingla, kaina nang atheng hek nongma nongpo. Karama yong tawna nangi thamoibu khudum changani haibadi ai khangde. Che Losilo Se Piribashi Losilo Maite iyong da sabane atang mo khudon din nate adubu nangna maite phijo leiting bodo ayam uninge maite gidi khoide ki chimle ma phijo ni Yambung ngasi fawba migause kanagi mafamdasu kawkhidri karigi
ꯑꯗꯨꯛ ꯇꯥꯡꯅ ꯃꯒꯨꯟ ꯂꯩꯍꯟꯕꯅꯣ? ꯏꯃꯥꯅ ꯈ꯭ꯋꯥꯡꯗ ꯅꯤꯡꯊꯤꯅ ꯂꯩꯇꯦꯡꯂꯝꯕ ꯃꯩꯇꯩ ꯐꯤꯖꯣꯜꯁꯦ ꯑꯃꯨꯛ ꯍꯟꯅ ꯃꯆꯥ ꯑꯩꯅ ꯇꯨꯡꯏꯟꯅ ꯁꯦꯠꯄ ꯐꯪꯂꯔꯣꯏꯗ꯭ꯔꯥ ꯄꯥꯈꯠꯆꯔꯨꯕꯅꯤ. ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯌꯥꯝꯕꯨꯡꯅ ꯑꯩꯕꯨ ꯐꯤꯖꯣꯜꯁꯦ ꯁꯦꯠꯄ ꯐꯪꯍꯟꯕꯤꯗꯣꯔꯦ. ꯈꯨꯗꯣꯜꯁꯤꯗꯒꯤ ꯍꯦꯟꯅ ꯃꯃꯜ ꯌꯥꯝꯕ ꯑꯩꯒꯤ ꯏꯐꯝꯗꯗꯤ ꯂꯩꯇ꯭ꯔꯦ. ꯌꯥꯝꯕꯨꯡꯒꯤ ꯁꯅꯥ, ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯑꯩꯒꯤ ꯃꯪꯂꯥꯟꯗ ꯂꯥꯛꯇꯨꯅ ꯇꯠꯇꯅ ꯅꯨꯡꯁꯤ ꯀꯥꯏꯍꯧꯔꯤꯕꯤ ꯃꯇꯝꯗꯨꯗ ꯈꯟꯈꯤ, ꯃꯄꯨꯡ ꯐꯥꯅ ꯎꯒꯦꯗꯤ ꯉꯝꯗ. ꯂꯝꯍꯦꯟꯕ ꯊꯃꯣꯏꯁꯤꯗ ꯁꯛꯈꯪꯗꯕꯤ ꯅꯪꯅ ꯑꯩꯕꯨ ꯇꯠꯇꯅ ꯂꯛꯅꯔꯤꯕ ꯑꯍꯤꯡ ꯀꯌꯥꯁꯨ ꯃꯄꯨꯡ ꯐꯥꯅ ꯇꯨꯝꯊꯕ ꯉꯝꯍꯟꯈꯤꯗꯕ. ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯏꯁꯥ ꯇꯥꯛꯂꯝꯗ ꯅꯨꯡꯁꯤ ꯃꯌꯣꯟ ꯆꯣꯛꯍꯟꯈꯤ. ꯃꯪꯂꯥꯟꯒꯤ ꯅꯨꯡꯁꯤꯕꯤ ꯅꯪꯁꯦ ꯇꯥꯏꯕꯪꯁꯤꯗ ꯇꯁꯦꯡꯅ ꯂꯩꯔꯤꯕ꯭ꯔꯥ ꯍꯥꯏꯅ. ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯉꯧꯕ ꯑꯩꯒꯤ ꯆꯤꯔꯣꯟꯒꯤ ꯋꯥꯍꯪꯗ ꯈꯜꯂꯨꯕ ꯋꯥꯍꯪꯗꯨꯒꯤ ꯄꯥꯎꯈꯨꯝ ꯇꯁꯦꯡꯅ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯐꯪꯂꯦ. ꯅꯪꯗꯤ ꯑꯩꯒꯤ ꯃꯪꯂꯥꯟꯒꯤ ꯅꯨꯡꯁꯤꯕꯤꯅꯤ. ꯑꯣꯏꯗꯕ ꯉꯥꯡꯒꯅꯣ. ꯑꯩꯕꯨ ꯀꯔꯝꯅ ꯅꯪꯒꯤ ꯃꯪꯂꯥꯟꯒꯤ ꯅꯨꯡꯁꯤꯕꯤ ꯑꯣꯏꯒꯗ꯭ꯔꯥ? ꯑꯩꯕꯨ ꯍꯔꯥꯎꯅꯕ ꯄꯪꯍꯥꯏ ꯍꯥꯏꯖꯤꯟꯒꯅꯣ. ꯃꯤꯁꯨꯝꯕ ꯋꯥ ꯍꯥꯏꯗꯨꯅ ꯂꯧꯅꯝ ꯂꯥꯡ ꯊꯥꯒꯅꯣ. ꯅꯪꯅ ꯊꯥꯖꯕ ꯊꯥꯖꯗꯕ ꯍꯥꯏꯕꯗꯨꯗꯤ ꯑꯩ ꯈꯪꯗꯦ. ꯇꯥꯏꯕꯪꯁꯤꯗꯗꯤ ꯇꯥꯡꯅ ꯊꯣꯛꯄ ꯊꯧꯗꯣꯛꯅꯤ. ꯑꯗꯨꯕꯨ ꯑꯄꯣꯛꯄ ꯏꯃꯥ ꯄꯟꯗꯨꯅ ꯑꯩ ꯋꯥꯁꯛꯀꯦ. ꯅꯪꯉꯣꯟꯗ ꯍꯥꯏꯔꯤꯕ ꯋꯥꯍꯩ ꯈꯨꯗꯤꯡꯃꯛ ꯃꯤꯅꯝꯕ ꯌꯥꯎꯗꯦ. ꯂꯩꯁꯦꯟꯕꯤ, ꯅꯪꯒꯤ ꯊꯃꯣꯏꯅ ꯈꯣꯏꯗꯥꯕ ꯈꯨꯗꯤꯡ ꯌꯥꯝꯕꯨꯡꯅ ꯁꯣꯏꯗꯅ ꯊꯨꯡꯍꯟꯒꯅꯤ. ꯅꯪꯒꯤ ꯃꯥꯒꯤ ꯇꯝꯄꯥꯛ ꯂꯝꯗꯝꯗ ꯅꯪꯕꯨ ꯁꯣꯏꯗꯅ ꯌꯥꯝꯕꯨꯡꯅ ꯂꯩꯁꯥ ꯇꯝꯍꯟꯒꯅꯤ. ꯑꯋꯥꯡꯕ ꯆꯤꯡꯗꯣꯟꯗ ꯈꯨꯠꯅ ꯂꯥꯝꯒꯦ ꯐꯪꯗꯅ ꯃꯅꯤꯡ ꯇꯝꯅ ꯊꯨꯒꯥꯏꯅ ꯂꯩꯁꯥ ꯇꯝꯂꯤꯕꯤ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯌꯥꯝꯕꯨꯡꯅ ꯃꯔꯥ ꯌꯥꯎꯅ ꯐꯨꯛꯇꯨꯅ ꯇꯝꯄꯥꯛ ꯂꯝꯗꯝꯗ ꯂꯩꯁꯥ ꯇꯝꯅꯕ ꯑꯩ ꯅꯪꯕꯨ ꯁꯣꯏꯗꯅ ꯂꯧꯕ ꯂꯥꯛꯀꯦ. ꯌꯥꯝꯕꯨꯡꯅ ꯃꯇꯝ ꯈꯔ ꯂꯥꯞꯅ ꯂꯩꯔꯤꯉꯩ ꯄꯨꯛꯅꯤꯡ ꯑꯅꯤꯂꯣꯡꯗ ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯀꯅꯥꯗꯁꯨ ꯄꯤꯊꯣꯛꯂꯝꯒꯅꯨ. ꯑꯅꯧꯕ ꯃꯤꯡꯊꯣꯟꯒ ꯂꯣꯏꯅꯅ ꯅꯪꯕꯨ ꯂꯧꯕ ꯌꯥꯝꯕꯨꯡ ꯁꯣꯏꯗꯅ ꯂꯥꯛꯀꯦ. ꯃꯇꯝꯁꯤ ꯊꯦꯡꯈ꯭ꯔꯦ. ꯅꯪ ꯆꯪꯅꯕ ꯇꯧꯔꯣ, ꯑꯩꯁꯨ ꯍꯟꯅꯕ ꯇꯧꯔꯒꯦ. ꯌꯥꯝꯕꯨꯡ, ꯑꯩꯁꯨ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯌꯦ. ꯅꯪꯒꯤ ꯃꯤꯅꯨꯡꯁꯤꯅ ꯑꯩꯕꯨꯁꯨ ꯏꯃꯥꯒꯤ ꯆꯠꯅꯕꯤꯗ ꯇꯤꯟꯕ ꯐꯪꯍꯟꯒꯗꯧꯔꯦ. ꯑꯋꯥꯡꯕ ꯆꯤꯡꯗꯣꯜꯗ ꯂꯦꯞꯇꯨꯅ ꯇꯝꯄꯥꯛ ꯃꯥꯏꯀꯩ ꯌꯦꯡꯗꯨꯅ ꯅꯪꯕꯨ ꯂꯥꯛꯄ ꯉꯥꯏꯔꯝꯒꯦꯀꯣ ꯌꯥꯝꯕꯨꯡ.